ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯏꯐꯔꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤ ꯊꯕꯛ ꯁꯨꯕꯗꯁꯨ ꯌꯥꯝꯅ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯄꯥꯟꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯤ꯫ "ꯍꯣꯌꯥꯏ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯏꯃꯥ ꯐꯥꯎꯕ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯃꯁꯤꯗ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ ꯂꯩꯔꯦꯅꯦꯁꯦ?" ꯉꯥꯡꯂꯤ ꯃꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯗꯨꯕꯨ ꯆꯩꯗꯨꯅ꯫ ꯁꯣꯝꯗꯅ ꯌꯥꯏꯐꯔꯦꯟꯗꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅ ꯑꯁꯥ ꯀꯌꯥ ꯇꯧꯗꯨꯅ ꯇꯨꯝꯂꯤ, ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯤ꯫ ꯑꯌꯤꯡꯕꯤ ꯇꯥꯐꯤꯡ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯆꯗꯨꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯅꯣꯛꯐꯦꯠꯀ ꯇꯧꯗꯅ ꯀꯌꯥꯗꯅ ꯌꯦꯡꯉꯨꯕ ꯃꯁꯦ?" ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤ ꯁꯥꯎꯅ ꯌꯥꯏꯐꯔꯦꯟꯗꯤ ꯃꯃꯥꯅ ꯆꯪꯂꯛꯂꯤꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯍꯤꯞꯂꯤ, ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯃꯈꯩ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯃꯃꯤꯠ ꯅꯥꯔꯛꯂꯕ ꯃꯥꯜꯂꯤ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯄꯥꯏ, ꯅꯣꯝꯗꯨꯅ ꯀꯟꯇꯛ ꯇꯧꯅ ꯑꯃꯨꯛ ꯆꯥꯏꯔꯛꯏ꯫ "ꯍꯦꯛ! ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯍꯥ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ, ꯃꯣꯟꯗ꯭ꯔꯪꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ." ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯛꯇꯨꯅ ꯁꯥꯎꯅ, "ꯀꯩꯅꯣ ꯏꯃꯥ, ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯏꯃꯥ ꯁꯨꯛ ꯌꯦꯜꯂꯤꯁꯤꯕꯣ?" ꯑꯌꯤꯡꯕꯤ ꯃꯆꯥꯗ ꯃꯃꯤꯠꯇꯨ ꯈꯨꯖꯜꯂꯞ ꯌꯦꯡꯗꯨꯅ, "ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ?" ꯌꯥꯏꯐꯔꯦꯟ ꯑꯃꯨꯛꯁꯨ ꯊꯧꯁꯥꯗꯅ, "ꯃꯥ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ, ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ." ꯑꯌꯤꯡꯕꯤ ꯁꯥꯎꯅ, "ꯇꯨꯝꯅꯤꯡꯅꯤꯌꯦ ꯅꯪꯗꯤ, ꯇꯨꯝꯅꯤꯡꯅꯤꯌꯦ, ꯑꯍꯤꯡꯗꯤ ꯍꯨꯔꯥꯟ ꯆꯠꯄꯅꯤꯅ." ꯌꯥꯏꯐꯔꯦꯟ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯦ ꯑꯌꯤꯡꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯃꯆꯥꯕꯨ ꯉꯥꯡꯂꯤ꯫ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯏꯃꯥꯁꯤꯅ ꯉꯥꯡꯉꯤꯕꯁꯦ ꯍꯧꯒꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦꯅꯦ ꯃꯉꯣꯟꯗ." ꯌꯥꯏꯐꯔꯦꯟ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ ꯇꯞꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯤꯟꯗ ꯉꯥꯡꯗꯅ ꯃꯄꯥꯟ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ "ꯇꯨꯝꯕꯁꯤ ꯐꯥꯎꯅꯦ ꯌꯦꯠꯂꯦ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯥꯁꯦ." ꯑꯌꯤꯡꯕꯤꯁꯨ ꯃꯆꯥꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨꯗ ꯃꯥꯁꯨ ꯁꯥꯎꯅ ꯌꯦꯡꯍꯧꯏ꯫ ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯑꯩꯕꯣ? ꯊꯕꯛ ꯐꯪꯉꯤ ꯁꯨꯅꯤꯡꯗꯦ, ꯏꯃꯥꯁꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯁꯤꯃ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯃꯁꯤ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯆꯤꯟꯗ ꯁꯣꯟꯅ ꯃꯆꯥꯒꯤ ꯐꯃꯨꯡꯗꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟꯅ ꯋꯥ ꯉꯥꯡꯗꯅ ꯊꯣꯛꯂꯛꯏ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ꯫ "ꯍꯦꯟꯊꯣꯏꯈꯩꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯍꯦꯛ ꯍꯧꯗꯣꯔꯛꯇꯅꯕ ꯃꯪꯒ ꯂꯣꯏ ꯀꯥꯏꯔꯦ, ꯐꯗꯤ ꯐꯖꯩ ꯍꯦꯟꯊꯣꯏꯁꯤ." ꯅꯣꯛꯐꯩꯀꯥꯁꯨ ꯑꯃꯨꯛ ꯇꯧꯔꯤ ꯄꯣꯠꯅꯤ꯫ ꯃꯆꯤꯟ ꯃꯌꯥꯗꯨ ꯁꯠ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯌꯤꯡꯕꯤ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯁꯪꯒꯣꯝꯁꯨ ꯁꯨꯝꯕ ꯂꯣꯏꯍꯧꯔꯕꯅꯤ, ꯅꯪ ꯈꯔ ꯊꯤꯜꯂꯨꯆꯣꯀꯣ." ꯌꯥꯏꯐꯔꯦꯟ ꯁꯨꯛꯇꯣꯛꯇꯨꯅ, "ꯉꯝꯃꯔꯣꯏꯀꯣ ꯁꯪꯒꯣꯝ ꯊꯤꯟꯕꯒ ꯑꯩ." ꯃꯆꯥꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯑꯌꯤꯡꯕꯤꯗꯨ ꯁꯥꯎꯅꯤꯡꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥꯁꯨ ꯉꯝꯗ꯭ꯔꯦ, ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯕꯅꯤ, ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯇꯧꯕꯗ ꯏꯁꯥꯒ ꯂꯣꯏꯅ ꯁꯣꯟꯊꯔꯕꯅꯤ꯫ ꯌꯥꯝ ꯊꯨꯅꯅꯦ ꯑꯃꯨꯛꯇ ꯊꯤꯟꯗꯣꯛꯑꯁꯨ, ꯏꯃꯥꯁꯨ ꯆꯥꯛ ꯊꯣꯡꯒꯗꯣꯔꯤꯕꯅꯤ, ꯍꯣꯔꯦꯟꯗꯤ ꯊꯕꯛꯁꯨ ꯌꯥꯝꯃꯤ." ꯌꯥꯏꯐꯔꯦꯟ ꯇꯜꯂꯕꯁꯨ ꯇꯟꯅ ꯁꯪꯒꯣꯝꯗꯨ ꯊꯤꯟꯕꯗ ꯇꯥꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ, ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯂꯝꯗꯦ꯫ ꯌꯥꯏꯐꯔꯦꯟ ꯁꯪꯒꯣꯝ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯄꯥꯏꯗꯨꯅ ꯁꯪꯒꯣꯝꯗꯨ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯋꯥꯈꯜꯗ, "ꯇꯨꯝꯅꯤꯡꯈ꯭ꯔꯦꯗ ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏꯗ ꯎꯏꯔꯒ ꯂꯩꯊꯣꯛꯈꯤꯁꯤꯔꯅꯦ." ꯆꯠꯄꯗꯨ ꯐꯥꯎꯕ ꯍꯦꯛ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ꯫ ꯁꯪꯒꯣꯝꯗꯨ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯆꯠꯇꯨꯅ ꯃꯐꯝꯗ ꯊꯤꯜꯂꯨꯔꯒ ꯑꯃꯨꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ "ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ, ꯆꯠꯈꯤꯕꯗꯤ ꯐꯅꯌꯥꯝ ꯀꯨꯏꯔꯕꯅꯤ, ꯀꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ?" ꯑꯌꯤꯡꯕꯤ ꯊꯣꯡꯒꯥꯜꯗ ꯃꯉꯛꯇꯨ ꯊꯥꯡꯒꯠ ꯌꯦꯡꯂꯤ꯫ ꯌꯥꯏꯐꯔꯦꯟ ꯇꯞꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯑꯌꯤꯡꯕꯤ ꯃꯆꯥ ꯎꯕꯗ ꯂꯥꯎꯔꯛꯏ, "ꯉꯁꯥꯏꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇꯗ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯅꯤꯅꯦ, ꯍꯥ? ꯀꯗꯥꯏꯗ ꯑꯃꯨꯛ ꯄꯟꯗꯨꯅ ꯂꯩꯔꯨꯕꯒꯦ?" ꯌꯥꯏꯐꯔꯦꯟ ꯏꯁꯥꯎ ꯁꯥꯎꯅ, "ꯁꯪꯒꯣꯝ ꯄꯤꯕ ꯆꯠꯂꯨꯔꯦ, ꯑꯗꯨꯒ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯕꯤꯔꯦ꯫ ꯑꯩꯁꯦ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯃꯟꯗꯅ ꯏꯆꯥꯒꯁꯦ ꯁꯣꯟꯖꯜꯂꯕꯅꯤ." ꯑꯌꯤꯡꯕꯤ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, "ꯏꯆꯥꯗꯤ ꯅꯁꯥꯗꯣ ꯁꯣꯟꯃꯟꯗꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔ ꯃꯥꯜꯂꯦꯅꯦ." "ꯉꯝꯗ꯭ꯔꯦ ꯆꯠꯄꯒ." "ꯐꯩ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ?" ꯌꯥꯏꯐꯔꯦꯟ ꯃꯀꯣꯛ ꯍꯣꯠꯆꯤꯟꯅꯗꯨꯅ, "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯅꯆꯥꯅ ꯐꯥꯒꯤ ꯇꯧꯔꯒ ꯁꯥꯎꯒꯟꯈꯤꯕꯁꯤꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯋꯥ ꯉꯥꯡꯗꯅ, "ꯅꯣꯛꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯀꯣ ꯅꯪ, ꯉꯁꯤꯗꯤ ꯏꯃꯥ ꯊꯕꯛ ꯌꯥꯝꯃꯤ, ꯏꯪꯈꯣꯜꯁꯦ ꯏꯁꯤꯡ ꯆꯥꯏꯔꯝꯃꯨ."
ꯌꯥꯏꯐꯔꯦꯟ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥ ꯆꯥꯛ ꯆꯥꯔꯁꯤ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯅꯤꯅ ꯆꯥꯁꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯁꯥꯗ ꯄꯩꯔꯞ ꯌꯦꯡ ꯆꯥꯛꯇꯨ ꯊꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯇꯨ ꯑꯃꯨꯛ ꯁꯥꯎ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅ ꯇꯧꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯨꯅꯕ ꯄꯣꯂꯥꯡꯗ ꯍꯥꯞꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯤ꯫ ꯍꯦꯟꯊꯣꯏꯒꯩꯒ ꯀꯣꯏꯅꯔꯗꯤ ꯃꯥꯅꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯤ꯫ ꯑꯁ ꯑꯩꯕꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤꯌꯦꯅ ꯍꯦꯛꯇ ꯍꯥꯏꯔꯨꯁꯤꯔꯅꯦ ꯍꯧꯖꯤꯛ ꯆꯠꯂꯒ꯫ ꯆꯠꯇ ꯆꯠꯂꯗꯕꯒꯤ ꯃꯑꯣꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛꯀ ꯑꯃꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯏꯁꯨꯛ ꯁꯨꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯩꯅ ꯆꯠꯂꯨꯔꯒ ꯃꯥꯗꯤ ꯎꯁꯨ ꯎꯅꯔꯣꯏ, ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯉꯥꯏꯔꯒꯦ꯫ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯋꯥꯈꯜ ꯃꯥꯗꯤ ꯏꯇꯥꯎ ꯇꯥꯎꯔꯤ꯫ ꯍꯣꯔꯦꯟꯗꯤ ꯅꯨꯡꯁꯤ ꯍꯥꯏꯒꯦ, ꯑꯗꯨꯒ ꯃꯥꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯉꯁꯤ ꯍꯦꯛꯇ ꯑꯣꯏꯔꯒ ꯂꯣꯏꯔꯦ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯃꯃꯥꯅ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯝꯃꯣ ꯍꯥꯏꯕꯗꯨꯗꯤ ꯊꯧꯁꯥꯔꯨꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯀꯥꯏꯕ ꯌꯦꯇꯦ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯅꯖꯕ ꯊꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯌꯥꯏꯐꯔꯦꯟ ꯍꯦꯛ ꯆꯪꯉꯛꯄꯒ ꯇꯍꯥ ꯇꯍꯥ ꯌꯥꯏꯐꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯦꯡꯅ ꯂꯥꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯪꯒꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯤꯔꯣ? ꯌꯥꯏꯐꯔꯦꯟ ꯏꯁꯥꯎ ꯁꯥꯎꯅ ꯅꯪꯗꯤ ꯂꯥꯛꯄ ꯀꯩ ꯀꯥꯏꯒꯦ? ꯑꯩ ꯂꯥꯛꯇ꯭ꯔꯦꯗꯤ? ꯑꯩꯁꯨ ꯅꯪ ꯂꯥꯛꯇꯕꯗꯨꯗ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ꯫ ꯅꯪ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯕꯒꯤꯅꯦ ꯈꯪꯉꯕꯣ? ꯃꯣꯟꯗ꯭ꯔꯪ ꯂꯥꯏꯆꯨꯕꯣ? ꯑꯣ ꯂꯥꯛꯑꯣ ꯌꯥꯔꯦ, ꯅꯪꯍꯧꯔꯦ ꯎꯅꯕꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯁꯅꯥꯕꯨꯟꯗꯨ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯈꯠꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟꯗꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯥꯡꯕꯗ ꯂꯦꯞꯂꯤꯕ ꯆꯦꯡꯂꯧ ꯍꯦꯟꯅ ꯁꯛ ꯍꯦꯜꯂꯕꯤ ꯅꯨꯖꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦ ꯅꯣꯛꯐꯦꯠꯇ ꯇꯧꯈ꯭ꯔꯤ꯫ ꯍꯦꯟꯊꯣꯏ ꯌꯥꯏꯐꯔꯦꯟꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯃꯥ, ꯂꯤꯟ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯍꯦꯂꯩꯃꯅ ꯇꯞꯅ ꯍꯣꯏ ꯏꯆꯦ꯫ ꯑꯍꯨꯝꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗꯒꯤ ꯊꯩꯗꯣꯛꯂꯒ ꯃꯥꯡꯊꯥꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯏꯐꯔꯦꯟꯗꯤ ꯑꯗꯨꯃꯛ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯝꯕ ꯌꯥꯏꯐꯔꯦꯟꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯤ꯫ ꯅꯨꯄꯥ ꯅꯪꯕꯨ ꯆꯠꯈꯤꯕ ꯅꯍꯥꯟꯕ ꯇꯥꯔꯤꯃꯤ꯫ ꯊꯣꯝꯕꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯛꯄꯗꯨꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯊꯣꯝꯕ ꯁꯥꯎꯅꯤꯡꯅ ꯃꯥꯡꯗ ꯆꯠꯈ꯭ꯔꯦ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯔꯦꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ꯫ ꯌꯥꯏꯐꯔꯦꯟ ꯅꯣꯛꯈꯤ ꯅꯣꯛꯈꯤ꯫ ꯍꯦꯟꯊꯣꯏ ꯉꯥꯏꯈꯨꯋꯣ, ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯍꯦꯟꯊꯣꯏ ꯇꯥꯁꯤꯟꯅꯗꯦ, ꯑꯗꯨꯃꯛ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯀꯧꯕ ꯂꯦꯞꯇꯦ ꯍꯦꯂꯩꯃ ꯃꯁꯤꯗ ꯆꯤꯔꯣꯜ ꯇꯧꯏ꯫ ꯏꯆꯦ, ꯗꯥ ꯌꯥꯏꯐꯔꯦꯜꯁꯦ ꯏꯆꯦꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏꯁꯦ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯪꯁꯤ꯫ ꯍꯦꯟꯊꯣꯏ ꯁꯥꯎꯅ ꯇꯥꯟꯅꯒꯦ ꯇꯥꯟꯅꯁꯅꯨ, ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦ꯫ ꯍꯦꯟꯊꯣꯏ ꯈꯨꯡꯒꯪꯗꯨꯒꯤ ꯄꯩꯁꯥ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯣꯡꯂꯦꯟ ꯑꯃꯁꯨꯡ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅꯤ, ꯑꯗꯨꯒ ꯍꯦꯂꯩꯃꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯍꯦꯟꯊꯣꯏ ꯃꯁꯛ ꯃꯇꯧꯗ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯕꯅ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯈꯪꯅꯔꯝꯃꯤ꯫ ꯍꯦꯂꯩꯃ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯌꯥꯝ ꯊꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ꯫ ꯍꯦꯟꯊꯣꯏ ꯌꯥꯏꯐꯔꯦꯟꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯌꯥꯏꯐꯔꯦꯟ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ꯫ ꯌꯥꯏꯐꯔꯦꯟ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯉꯁꯥꯏ ꯍꯦꯛꯂꯛꯈꯤꯕ ꯂꯩꯅꯥꯁꯣꯝꯗꯨ ꯅꯨꯄꯤꯗꯨꯗ ꯄꯤꯔꯛꯏ꯫ ꯏꯆꯦ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯦꯟꯊꯣꯏ, ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯥꯁꯣꯝꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯍꯦꯟꯊꯣꯏ ꯁꯥꯎꯅ ꯌꯥꯏꯐꯔꯦꯟꯗ ꯌꯦꯡ ꯄꯤꯔꯛꯂꯤꯕ ꯅꯥꯁꯣꯝ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯃꯥꯏꯗꯨ ꯊꯥꯗꯗꯨꯅ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯜꯂꯝꯃꯤ꯫ ꯁꯤ ꯈꯪꯕ꯭ꯔꯥ, ꯅꯪꯒꯨꯝꯕ ꯁꯨꯅꯤꯡꯗꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩ ꯌꯥꯒꯅꯤ ꯈꯟꯕ꯭ꯔꯣ? ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯂꯝꯕꯤꯗꯨ ꯆꯦꯟꯒꯅꯨ, ꯑꯩ ꯅꯪ ꯌꯥꯝ ꯍꯩꯅꯗꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯟꯊꯣꯏꯒ ꯂꯤꯟꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯃꯁꯤꯒꯨꯝꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯃꯄꯤ ꯏꯔꯥꯠꯆꯦꯟ ꯂꯩꯃꯥꯏꯊꯛꯇ ꯃꯈꯣꯡꯅ ꯅꯦꯠꯈꯥꯏꯕ ꯂꯩꯅꯥꯁꯤꯡꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯇꯥꯅ ꯀꯦꯜꯂꯤꯕ ꯅꯥꯁꯣꯝꯗꯨꯗ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯤ꯫ ꯊꯣꯝꯕꯁꯨ ꯌꯥꯏꯐꯔꯦꯟꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯌꯥꯏꯐꯔꯦꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫
ꯂꯥꯛꯑꯣ ꯌꯥꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯔꯦꯟꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯌꯥꯏꯐꯔꯦꯟ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯐꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯗꯅ ꯑꯇꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯦꯟꯊꯣꯏꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯀꯌꯥ ꯁꯥꯒꯠ ꯃꯣꯟꯗ꯭ꯔꯪꯗ ꯂꯩꯆꯨꯗꯨꯅ ꯃꯍꯥꯛ ꯂꯩꯔꯛꯈꯤꯕꯅꯤ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏ ꯌꯥꯝ ꯁꯥꯎꯅ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯊꯕꯥ ꯃꯆꯥꯗ ꯌꯦꯡ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯏꯁꯥꯎ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯨꯅ ꯍꯦꯟꯊꯣꯏ ꯁꯥꯎꯅ ꯃꯃꯥꯗ ꯄꯥꯎ ꯇꯝꯂꯛꯏ ꯏꯃꯥ ꯑꯋꯥꯡ ꯊꯪꯕꯒꯤ ꯌꯥꯏꯐꯔꯦꯟꯗꯨꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯔꯦ ꯉꯁꯤꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯏ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯊꯤꯅ ꯆꯩꯔꯝꯕꯅꯤ ꯊꯕꯥꯁꯨ ꯃꯁꯥꯅ ꯂꯤꯔꯤꯕ ꯄꯥꯎꯗꯨ ꯇꯥꯕ ꯂꯣꯏꯕꯒ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯋꯥ ꯉꯥꯡꯕꯗ ꯏꯟꯊꯤꯅ ꯉꯥꯡꯉꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦꯅꯦ ꯑꯩꯅ ꯉꯥꯡꯉꯤꯕꯗꯣ ꯃꯥꯒꯤꯗꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯣꯟꯗ꯭ꯔꯪ ꯍꯦꯛ ꯂꯩꯆꯨꯔꯗꯅ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯒꯝ ꯆꯪꯈꯤ ꯊꯕꯥ ꯃꯊꯥ ꯁꯥꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯑꯣꯟꯁꯤꯜꯂꯛꯏ ꯏꯃꯥꯒꯤ ꯂꯩꯃ ꯅꯆꯦ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯉꯥꯡꯅꯕ ꯍꯦꯟꯂꯩꯃ ꯇꯞꯂꯞꯅ ꯏꯃꯥ ꯑꯩꯅꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯆꯦꯗ ꯇꯞꯅꯤꯡꯅ ꯉꯥꯡꯅꯧ ꯍꯥꯏꯗꯅ ꯑꯗꯨꯅꯤ ꯂꯩꯃ ꯌꯥꯏꯐꯔꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯈꯔꯁꯨ ꯅꯤꯡꯗꯦ ꯍꯥꯏꯖꯔꯕꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦꯗꯅ ꯏꯃꯥ ꯁꯣꯁꯣ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯖꯔꯣ ꯅꯆꯦꯗꯣ ꯈꯔ ꯐꯖꯅ ꯊꯦꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯍꯦꯟꯂꯩꯃꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯍꯦꯟꯊꯣꯏꯗꯤ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯅ ꯂꯩꯔꯤ ꯃꯁꯛ ꯁꯛꯇꯥꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯍꯦꯛ ꯂꯩꯆꯨꯔꯗꯅ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯃꯥꯒꯤ ꯃꯣꯟꯗ꯭ꯔꯪ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯀꯥꯏꯔꯝꯃꯅꯤꯗꯅ ꯍꯦꯟꯂꯩꯃ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯐꯔꯦꯟꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯍꯦꯟꯂꯩꯃ ꯇꯞꯅ ꯃꯁꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯌꯥꯏꯐꯔꯦꯟꯅ ꯏꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯍꯦꯟꯊꯣꯏ ꯕꯤꯠ ꯂꯩꯇꯅ ꯂꯩꯃ ꯃꯥꯒꯤ ꯋꯥꯒ ꯄꯜꯂꯛꯀꯅꯨ ꯃꯥꯅ ꯐꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯊꯕꯛ ꯐꯪꯉꯤ ꯁꯨꯅꯤꯡꯗꯦ ꯑꯁ ꯇꯜꯂꯤꯗ ꯃꯥꯒꯤ ꯋꯥꯔꯤꯒ ꯁꯥꯒꯨꯝꯁꯤ ꯍꯦꯟꯂꯩꯃꯁꯨ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯨꯕ ꯃꯥ ꯉꯝꯗ꯭ꯔꯦ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯋꯥꯈꯜꯗꯁꯨ ꯌꯥꯏꯐꯔꯦꯟꯒꯤ ꯋꯥꯈꯜꯇꯕꯨ ꯈꯜꯂꯛꯏ ꯃꯁꯤꯅ ꯉꯁꯥꯏ ꯌꯥꯏꯐꯔꯦꯟꯗ ꯉꯥꯡꯈꯤꯕꯗꯨ ꯌꯥꯏꯐꯔꯦꯟ ꯃꯌꯨꯝꯗ ꯀꯞꯂꯝꯒꯗ꯭ꯔꯥ ꯀꯩꯗꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯩ ꯏꯆꯦ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯦ ꯗꯥ ꯌꯥꯏꯐꯔꯦꯟꯅ ꯏꯆꯦꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯆꯥꯛ ꯆꯥꯅꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯌꯥꯏꯐꯔꯦꯟ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯟ ꯃꯃꯥꯅ ꯆꯥꯛ ꯊꯤꯔꯛꯄꯗꯣ ꯉꯥꯏꯔꯤ ꯊꯕꯥ ꯃꯁꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯩꯗꯧꯔꯒꯦ ꯈꯟꯗꯨꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯌꯥꯏꯐꯔꯦꯟ ꯇꯞꯂꯞꯅ ꯀꯩꯁꯨ ꯇꯧꯗꯦ ꯗꯩꯃ ꯃꯃꯥꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯆꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯤꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯛꯏ ꯏꯃꯥ ꯅꯪꯁꯨ ꯆꯥꯔꯁꯤꯗꯅ ꯍꯣꯏ ꯏꯃꯥꯁꯨ ꯆꯥꯔꯗꯕꯅꯤ ꯌꯥꯏꯐꯔꯦꯟꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯇꯞꯂꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯌꯥꯏꯐꯔꯦꯟ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯥꯅ ꯁꯥꯒꯠꯆꯔꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜꯗꯨ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ ꯋꯥꯈꯜꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯊꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯏꯪꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯤ ꯌꯥꯏꯐꯔꯦꯟꯁꯨ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯊꯅ ꯍꯧꯒꯠꯂꯛꯏ ꯑꯏꯪꯕꯤ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯌꯥꯏꯐꯔꯦꯟ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯤꯗꯨꯕꯣ ꯑꯏꯪꯕꯤ ꯑꯗꯨꯃꯛ ꯉꯛꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯁꯤ ꯉꯁꯤꯗꯤ ꯌꯥꯍꯧꯒ ꯉꯜꯂꯛꯄꯁꯤꯗ ꯏꯃꯥꯗꯤ ꯉꯛꯂꯨꯔꯦꯗꯅ ꯈꯣꯏ ꯃꯥꯁꯤꯃ ꯃꯃꯥ ꯃꯆꯥꯗꯣ ꯉꯁꯤꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯔꯤ ꯏꯃꯥ ꯕꯥꯕꯥ ꯅꯆꯥ ꯑꯩꯒꯤ ꯈꯪꯅꯖꯕ ꯄꯥꯔꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯔꯛꯑꯒ ꯃꯥꯡꯒꯣꯜ ꯀꯥꯔꯒꯦ ꯍꯥꯏꯕ ꯀꯨꯏꯔꯦ ꯏꯃꯥ ꯄꯥꯕꯒꯤ ꯑꯄꯥꯝꯕꯗꯣ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯅꯣꯡꯂꯦꯟ ꯃꯨꯟꯅ ꯈꯜꯂꯒ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯄꯥꯕꯒꯤꯗꯤ ꯌꯥꯔꯦ ꯊꯕꯥ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯄꯅꯤ ꯊꯕꯥ ꯇꯞꯂꯞꯅ ꯑꯩꯒꯤꯗꯤ ꯅꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯕꯥꯕꯥ ꯅꯆꯥ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯌꯥꯔꯦ ꯍꯥꯏꯗꯅ ꯅꯣꯡꯂꯦꯟꯒ ꯊꯕꯥꯒ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯍꯦꯟꯂꯩꯃꯗꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗ ꯌꯥꯎꯁꯤꯜꯂꯛꯇ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ
ꯄꯨꯡꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯌꯥꯏꯐꯔꯦꯟ ꯊꯣꯝꯕꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ꯫ ꯉꯁꯤꯗꯤ ꯍꯦꯂꯩꯃꯒ ꯍꯦꯟꯊꯣꯏꯒ ꯈꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ꯫ ꯍꯦꯟꯊꯣꯏ ꯌꯥꯏꯐꯔꯦꯟ ꯎꯕꯗ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛꯏ꯫ ꯌꯥꯏꯐꯔꯦꯟ ꯍꯥꯊꯨ ꯍꯥꯊꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯊꯣꯏꯗ ꯍꯥꯏꯔꯛꯏ, "ꯍꯦꯟꯊꯣꯏ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ." ꯍꯦꯟꯊꯣꯏ ꯇꯞꯂꯞꯅ, "ꯌꯥꯏꯐꯔꯦꯟ, ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ. ꯑꯩ ꯂꯨꯍꯣꯡꯅꯕꯒꯤ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄꯒꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯅꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯥꯔꯟ ꯇꯥꯔꯛꯂꯕꯗꯤ ꯃꯤꯅ ꯑꯩꯕꯨ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ." ꯌꯥꯏꯐꯔꯦꯟ ꯅꯨꯡꯉꯥꯏꯇ ꯍꯦꯟꯊꯣꯏꯗ ꯌꯦꯡꯂꯛꯏ, ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯍꯦꯂꯩꯃ ꯌꯥꯏꯐꯔꯦꯟꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯏꯐꯔꯦꯟ ꯍꯟꯗꯛꯇꯤ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯐꯔꯦ. ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪꯅ ꯈꯪꯕꯤꯌꯨ ꯍꯦꯟꯊꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯝꯕꯒ ꯇꯧꯗꯨꯅ꯫ ꯍꯦꯂꯩꯃ ꯌꯥꯏꯐꯔꯦꯟꯒ ꯊꯣꯝꯕꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯗꯥ ꯌꯥꯏꯐꯔꯦꯟꯒꯤ ꯃꯇꯧꯗꯣ ꯅꯨꯡꯉꯥꯏꯇꯦ." ꯍꯦꯟꯊꯣꯏ ꯀꯔꯤꯝꯇ ꯊꯧꯁꯥꯗꯅ, "ꯁꯨꯅꯤꯡꯗꯕ ꯃꯣꯟꯗ꯭ꯔꯪꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯅꯨꯄꯥꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯑꯩꯗ ꯅꯠꯇꯦ, ꯀꯅꯥꯅꯁꯨ ꯃꯍꯧ ꯄꯥꯝꯕꯤꯔꯣꯏ." ꯍꯦꯂꯩꯃ ꯃꯁꯤꯒꯤ ꯋꯥꯗꯨ ꯈꯨꯝꯂꯨꯕꯁꯨ ꯉꯝꯗ ꯅꯨꯡꯉꯥꯏꯇ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, "ꯏꯆꯦ, ꯅꯪꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ! ꯗꯥ ꯌꯥꯏꯐꯔꯦꯟꯅ ꯉꯁꯤ ꯃꯣꯟꯗ꯭ꯔꯪꯗ ꯑꯉꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯤꯕꯁꯦ ꯏꯆꯦ ꯅꯪꯒꯤꯗꯃꯛꯇꯅꯤ. ꯑꯗꯨꯒ ꯏꯆꯦ ꯅꯪꯅ ꯗꯥ ꯌꯥꯏꯐꯔꯦꯟꯕꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯕꯗꯤ ꯏꯆꯦꯅ ꯄꯥꯝꯗꯕ ꯄꯨꯝꯅꯃꯛ ꯗꯥ ꯌꯥꯏꯐꯔꯦꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯗꯥ ꯌꯥꯏꯐꯔꯦꯟꯁꯨ ꯏꯆꯦꯅ ꯄꯥꯝꯗꯕ ꯄꯨꯝꯅꯃꯛꯇꯣ ꯁꯦꯝꯗꯣꯔꯛꯀꯅꯤ. ꯗꯥ ꯌꯥꯏꯐꯔꯦꯟꯅ ꯏꯆꯦꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ." ꯍꯦꯟꯊꯣꯏ ꯃꯅꯥꯎꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯁꯥ ꯅꯣꯝꯗꯨꯅ, "ꯅꯪꯁꯨ ꯃꯣꯟꯗ꯭ꯔꯪꯗ ꯉꯥꯎꯕ ꯍꯧꯔꯕꯣ? ꯂꯥꯛꯑꯣ ꯆꯠꯁꯤ, ꯊꯦꯡꯈ꯭ꯔꯅꯤ." ꯃꯁꯤꯗ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯍꯦꯟꯊꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯦꯟꯊꯣꯏꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯍꯤꯡꯕ ꯏꯁꯧ ꯂꯥꯡꯏ ꯊꯕꯛ ꯇꯧꯅ ꯇꯧꯅ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ ꯃꯁꯤꯕꯣ? ꯁꯤ ꯃꯇꯧ ꯈꯣꯠꯂꯨ ꯍꯥꯏꯕꯒꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯩꯅꯥ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ. ꯃꯁꯤ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯗ ꯌꯥꯔꯣꯏꯗꯧꯔꯤ." ꯃꯃꯥꯒꯤ ꯏꯁꯧꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯌꯥꯏꯐꯔꯦꯟ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯌꯨꯕ." "ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕ? ꯍꯥ? ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯣ? ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯅꯥꯄꯤ ꯑꯁꯦ ꯑꯃꯨꯛꯇ ꯐꯥꯟꯗꯣꯛ ꯍꯥꯏꯕꯁꯤ ꯅꯪ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯅꯦ ꯅꯪ, ꯍꯥ?" ꯌꯥꯏꯐꯔꯦꯟ ꯃꯃꯥꯒꯤ ꯏꯁꯧꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯀꯣꯛꯀꯗꯣ ꯍꯣꯠꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯐꯥꯟꯗꯣꯛꯀꯦꯕ. ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯌꯣꯕ. ꯅꯆꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ." ꯑꯌꯤꯡꯕꯤ ꯁꯥꯎꯅ, "ꯄꯣꯊꯥꯗꯨꯅꯇ ꯂꯩꯔꯕ ꯅꯪꯕꯨ ꯀꯔꯤ ꯑꯃꯨꯛ ꯄꯣꯊꯥꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯥ? ꯌꯥꯝ ꯊꯨꯅ ꯐꯥꯟꯗꯣꯛꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ." "ꯏꯃꯥ, ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ." ꯌꯥꯏꯐꯔꯦꯟ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯏ, "ꯍꯣꯏꯕ ꯏꯃꯥ." ꯌꯥꯏꯐꯔꯦꯟꯁꯨ ꯉꯁꯤꯗꯤ ꯇꯜꯂꯕꯁꯨ ꯇꯟꯅ ꯁꯨꯃꯥꯡꯗ ꯍꯧꯖꯤꯜꯂꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯥꯟꯗꯣꯛꯂꯝꯃꯤ꯫ ꯊꯣꯝꯕ ꯉꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯏꯐꯔꯦꯟ ꯍꯣꯏꯗ ꯂꯥꯛꯄꯗ ꯌꯥꯏꯐꯔꯦꯟꯅ ꯅꯥꯄꯤ ꯐꯥꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯊꯥꯖꯗꯅ ꯍꯪꯂꯛꯏ, "ꯏ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ?" ꯌꯥꯏꯐꯔꯦꯟ ꯃꯃꯥꯏꯗ ꯅꯣꯟꯈꯠ ꯊꯣꯝꯕꯗ ꯌꯦꯡꯗꯨꯅ, "ꯊꯕꯛ ꯇꯧꯔꯤꯁꯣꯏꯗ꯭ꯔꯣ?" "ꯎꯏꯌꯦ, ꯎꯕꯨꯗꯤ. ꯑꯗꯨꯗ ꯅꯪꯅ ꯊꯕꯛ ꯇꯧꯔꯝꯕꯁꯤꯗ ꯈꯔ ꯉꯛꯄ." "ꯌꯥꯔꯦ ꯈꯔ ꯉꯥꯡꯉꯗꯤ. ꯑꯗꯣ ꯅꯪ ꯂꯥꯛꯏꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ." ꯊꯣꯝꯕ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ, "ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯍꯦꯟꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯅꯤ." ꯌꯥꯏꯐꯔꯦꯟ ꯀꯔꯤꯁꯨ ꯃꯣꯡꯍꯥꯗ, "ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯔ ꯀꯩ ꯀꯥꯟꯅꯒꯦ?" "ꯃꯥꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ. ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯍꯦꯂꯩꯃꯗꯣ ꯉꯔꯥꯡ ꯊꯦꯡꯅꯩ. ꯃꯥꯅ ꯅꯪꯉꯣꯟꯗ ꯉꯁꯤꯁꯦ ꯑꯝꯇ ꯎꯅꯁꯦꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯗꯨꯒꯤ ꯂꯥꯛꯄꯤꯕꯅꯤ ꯏꯕꯨꯡꯉꯣ." ꯌꯥꯏꯐꯔꯦꯟ ꯏꯇꯟ ꯇꯟꯅ, "ꯑꯩ ꯇꯜꯂꯤꯗ." "ꯇꯟꯕꯒ ꯌꯥꯔꯣꯏꯀꯣ. ꯃꯥꯅ ꯁꯣꯏꯍꯜꯂꯛꯀꯅꯣꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯣꯛꯎꯔꯦ." ꯌꯥꯏꯐꯔꯦꯟ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯥꯒꯤꯁꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ." ꯌꯥꯏꯐꯔꯦꯟ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ, "ꯌꯥꯔꯦꯗ ꯅꯪꯕꯣ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯁꯨꯝ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ. ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ. ꯍꯣꯔꯦꯟ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ. ꯑꯩ ꯍꯧꯕ ꯂꯥꯛꯇꯣꯏꯅꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯄꯨꯡꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯝꯕꯒ ꯌꯥꯏꯐꯔꯦꯟꯒꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯂꯩꯔꯦ꯫ ꯍꯦꯂꯩꯃꯁꯨ ꯃꯊꯟꯇ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫
ꯍꯦꯂꯩꯃ ꯇꯞꯅ, "ꯗꯥ ꯌꯥꯏꯐꯔꯦꯟ, ꯀꯃꯥꯏ ꯇꯧꯔꯤ? ꯅꯨꯡꯉꯥꯏꯔꯤꯕꯣ?" ꯌꯥꯏꯐꯔꯦꯟꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯅꯨꯡꯉꯥꯏꯔꯤ." ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯨꯃꯤ ꯂꯩꯅꯩ꯫ ꯊꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯒꯦ." ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯁꯨ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯝꯕ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒ ꯍꯦꯂꯩꯃ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ, "ꯗꯥ ꯌꯥꯏꯐꯔꯦꯟ, ꯑꯩꯈꯣꯏꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ?" ꯌꯥꯏꯐꯔꯦꯟ ꯇꯞꯅ, "ꯇꯥꯔꯦ." ꯍꯦꯂꯩꯃ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯗꯥ ꯌꯥꯏꯐꯔꯦꯟ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ. ꯑꯗꯨꯒ ꯏꯃꯨꯡꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨ ꯗꯥ ꯌꯥꯏꯐꯔꯦꯟ. ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯗꯥ ꯌꯥꯏꯐꯔꯦꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯤ ꯌꯥꯝ ꯋꯥꯔꯅꯤ. ꯃꯥꯒꯤ ꯈꯜꯂꯣ." ꯌꯥꯏꯐꯔꯦꯟꯗꯤ ꯉꯁꯤ ꯍꯦꯂꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯍꯦꯂꯩꯃꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯑꯗꯨ ꯗꯥ ꯌꯥꯏꯐꯔꯦꯟ, ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯃꯐꯝꯁꯤꯗ. ꯗꯥ ꯌꯥꯏꯐꯔꯦꯟꯒ ꯑꯩꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯏꯐꯔꯦꯟꯗꯤ ꯌꯦꯡꯂꯝꯗꯨꯅ ꯃꯥꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡꯗꯨ ꯁꯣꯛꯀꯠꯂꯨꯔꯒ ꯌꯥꯏꯐꯔꯦꯟꯒ ꯊꯣꯝꯕꯒꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯃꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯍꯦꯂꯩꯃꯅ ꯆꯠꯈꯤꯕꯗꯨ ꯏꯪꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯣꯝꯕ ꯌꯥꯏꯐꯔꯦꯟꯗ ꯌꯦꯡꯗꯨꯅ, "ꯀꯩ ꯍꯥꯏꯔꯤꯅꯣ ꯍꯦꯂꯩꯃꯅ?" ꯌꯥꯏꯐꯔꯦꯟꯁꯨ ꯇꯔꯪ ꯏꯆꯠ ꯆꯠꯅ ꯍꯦꯂꯩꯃꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯤ꯫ ꯊꯣꯝꯕꯁꯨ ꯋꯥꯍꯩꯗꯨ ꯇꯥꯔꯕꯗ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ, "ꯑꯁ, ꯃꯥꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯄꯣꯞ ꯇꯥꯗꯣꯔꯦ, ꯁꯣꯏꯗ꯭ꯔꯦ. ꯌꯥꯔꯦ, ꯂꯥꯛꯑꯣ ꯍꯜꯂꯁꯤ." ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯄꯅ ꯍꯦꯟꯊꯣꯏꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯍꯦꯂꯩꯃꯒ ꯌꯥꯏꯐꯔꯦꯟꯒꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯎꯅꯔꯝꯃꯤ꯫ ꯍꯦꯂꯩꯃꯁꯨ ꯌꯥꯏꯐꯔꯦꯟꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯀꯌꯥꯕꯨ ꯁꯦꯝꯗꯣꯛꯄꯤꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯍꯥꯟꯅꯒꯨꯝꯅ ꯁꯨꯅꯤꯡꯗꯕ ꯑꯇꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯐꯃꯨꯡꯗ ꯍꯤꯞꯅ ꯋꯥꯈꯜ ꯈꯜꯂꯤ, "ꯍꯦꯂꯩꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯍꯤꯡꯕꯒꯤ ꯃꯉꯥꯜ ꯀꯌꯥ ꯄꯤꯕꯤꯔꯤ. ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏ. ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤꯀꯣ." ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯦꯂꯩꯃꯒꯤ ꯃꯁꯛꯇꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯌꯥꯏꯐꯔꯦꯟ ꯁꯨꯃꯥꯡꯗꯨꯗ ꯁꯤꯡ ꯈꯥꯏꯔꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯟꯁꯥꯡ ꯃꯜꯂꯤ꯫ ꯌꯥꯏꯐꯔꯦꯟ ꯁꯤꯡ ꯈꯥꯏꯅ, "ꯏꯃꯥ, ꯉꯁꯤꯗꯤ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯣꯏꯗ꯭ꯔꯣ?" ꯑꯌꯤꯡꯕꯤ ꯏꯟꯁꯥꯡꯗꯨ ꯃꯟꯅ, "ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯆꯠꯂꯔꯣꯏ. ꯏꯁꯥꯁꯤ ꯏꯉꯝ ꯉꯝꯗꯦ." ꯌꯥꯏꯐꯔꯦꯟ ꯄꯥꯈꯠꯅ, "ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯀꯌꯥꯝ ꯉꯝꯗ꯭ꯔꯒꯦ? ꯃꯥꯏꯕꯤ ꯀꯧꯁꯤꯔꯣ?" ꯑꯌꯤꯡꯕꯤ ꯃꯁꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯤ, "ꯏꯃꯥ ꯀꯩꯝꯇ ꯇꯧꯗꯤꯌꯦ, ꯄꯥꯈꯠꯀꯅꯨꯁꯦ." ꯃꯃꯥꯅ ꯀꯔꯤꯝꯇ ꯇꯧꯗ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯂꯝꯕꯗꯨ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏ ꯏꯁꯧ ꯂꯥꯡꯂꯤ, "ꯅꯨꯄꯥꯅꯤꯅꯦ ꯁꯤꯕꯣ, ꯑꯁꯨꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤꯗ." ꯍꯦꯟꯊꯣꯏ ꯊꯕꯛꯇꯨ ꯇꯧꯅ ꯏꯁꯧ ꯂꯥꯡꯏ꯫ ꯄꯔꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧꯗꯨꯗ ꯆꯩꯔꯛꯏ, "ꯏꯁꯧ ꯌꯥꯝ ꯇꯧꯒꯅꯨ ꯅꯨꯄꯤ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ." ꯍꯦꯟꯊꯣꯏ ꯁꯥꯎꯅ, "ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯃꯣꯏ ꯈꯪꯉꯝꯃꯕꯗꯤꯅꯦ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯖꯔꯝꯂꯣꯏꯗꯕꯅꯤ." "ꯌꯥꯔꯦ ꯅꯨꯄꯤ, ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯀꯣ, ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯃꯗꯨꯒꯤ ꯃꯍꯨꯠ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯣꯛꯈꯤꯕꯗꯨ ꯁꯥꯎꯅ ꯌꯦꯡꯍꯧꯔꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯦꯂꯩꯃꯒ ꯌꯥꯏꯐꯔꯦꯟꯒꯁꯨ ꯎꯅꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯇꯞꯅ ꯍꯦꯂꯩꯃꯗ ꯌꯦꯡꯗꯨꯅ, "ꯍꯦꯂꯩꯃ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯦ. ꯑꯩꯈꯣꯏ ꯏꯃꯥ ꯊꯥꯔꯛꯀꯦ, ꯅꯪꯕꯨ ꯍꯥꯏꯖꯕ." ꯍꯦꯂꯩꯃ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯏ, ꯌꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯀꯣ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯍꯦꯂꯩꯃꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯍꯦꯛꯂꯛꯈꯤꯕ ꯂꯩꯅꯥꯁꯣꯝꯗꯨ ꯍꯦꯂꯩꯃꯗ ꯄꯤꯔꯛꯏ꯫ ꯍꯦꯂꯩꯃ ꯇꯞꯅ, "ꯗꯥ ꯌꯥꯏꯐꯔꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯈꯨꯠꯃꯛꯅ ꯑꯩꯒꯤ ꯅꯥꯕꯨꯗ ꯆꯤꯟꯕꯤꯔꯛꯎ. ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ." ꯌꯥꯏꯐꯔꯦꯟ ꯅꯣꯛꯃꯤ ꯇꯧꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯃꯥꯒꯤ ꯂꯩꯅꯥꯁꯣꯝ ꯑꯗꯨꯕꯨ ꯍꯦꯂꯩꯃꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯞꯄꯗ ꯆꯤꯟꯁꯤꯟꯕꯤꯔꯛꯏ꯫ ꯍꯦꯂꯩꯃ ꯌꯥꯏꯐꯔꯦꯟꯗꯤ ꯏꯀꯥꯏꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯍꯦꯂꯩꯃꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯤꯡꯕꯤꯁꯨ ꯍꯦꯂꯩꯃꯕꯨ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯒ ꯅꯣꯡꯂꯦꯟꯒꯁꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ, ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯂꯦꯞꯇꯅ ꯆꯠꯄꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫
ꯃꯥꯅ ꯌꯥꯏꯐꯔꯦꯟꯗ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ, ꯌꯥꯏꯐꯔꯦꯟ, ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯄꯨꯝꯅꯃꯛꯀꯤ ꯄꯥꯞꯅ ꯑꯩꯁꯨ ꯏꯁꯥꯅ ꯍꯧꯖꯤꯛꯇꯤ ꯗꯟꯗꯤ ꯑꯣꯏꯅ ꯏꯁꯣꯔꯅ ꯆꯩꯔꯥꯛ ꯄꯤꯕꯤꯔꯦ꯫ ꯑꯩ ꯁꯥꯎꯗꯦ, ꯋꯥꯔꯧꯗꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯃꯅꯤꯡꯗ ꯏꯪꯈꯣꯜꯗ ꯇꯧꯔꯤ ꯍꯦꯂꯩꯃ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯀꯨꯞꯂꯗꯨꯅ ꯆꯥ ꯄꯨꯊꯣꯔꯛꯏ꯫ ꯗꯥꯌꯥꯏ, ꯆꯥꯁꯤ ꯍꯥꯟꯅ ꯊꯛꯎ, ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯊꯕꯛ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ꯫ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯞꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯅ ꯋꯥꯔꯝꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯍꯦꯂꯩꯃꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯏꯀꯥꯏꯅ ꯌꯥꯏꯐꯔꯦꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ꯫ ꯌꯥꯏꯐꯔꯦꯟ ꯍꯦꯂꯩꯃꯗ ꯆꯥ ꯍꯥꯞꯂꯤꯕ ꯀꯣꯟꯗ ꯂꯧꯗꯨꯅ ꯊꯛꯅ ꯊꯛꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯆꯥꯁꯦ꯫ ꯁꯤꯒꯨꯝꯕ ꯆꯥꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯛꯆꯔꯛꯇ꯭ꯔꯤ ꯁꯩꯇ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯆꯥꯒ ꯃꯃꯧꯒꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯛꯄꯅꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ? ꯅꯍꯥꯟꯋꯥꯏ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯀꯥꯟꯗꯅ ꯏꯃꯥꯅ ꯂꯣꯟꯕ ꯆꯥꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯏꯃꯥꯅ ꯂꯣꯟꯕ ꯆꯥꯒ ꯃꯍꯥꯎ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕ ꯑꯣꯏꯔꯦ ꯏꯆꯥꯗꯤ꯫ ꯌꯥꯏꯐꯔꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯗ ꯁꯠ ꯌꯦꯡꯂꯩ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯀꯥꯏꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯣꯠꯂꯤ, ꯃꯆꯤꯟꯗ ꯕꯨꯔꯨꯝ ꯕꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯣꯛꯏ ꯃꯥꯁꯤꯗꯤꯕ꯫ ꯍꯦꯂꯩꯃ ꯇꯞꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯅꯃꯧꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯧꯒꯦ? ꯑꯌꯤꯡꯕꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯣꯛꯐꯩ ꯇꯧꯖꯩ ꯃꯃꯨꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯍꯪꯒꯥꯝꯗꯣ ꯆꯝꯊꯣꯡ ꯑꯃ ꯍꯦꯛ ꯊꯣꯡꯂꯣ, ꯑꯗꯨꯒ ꯉꯥ ꯑꯃ ꯍꯦꯛ ꯇꯥꯎꯔꯣ ꯏꯃꯧꯁꯤꯗꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ, ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯆꯥ ꯃꯧꯒꯤ ꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯦꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯌꯦꯠꯂꯦꯃꯤ꯫ ꯍꯦꯂꯩꯃ ꯄꯩꯔꯞꯅ ꯌꯦꯡꯗꯨꯅ, ꯏꯔꯥꯡ ꯌꯥꯝ ꯐꯒꯅꯨꯀꯣ ꯅꯨꯄꯥ, ꯏꯃꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯤꯗ ꯏꯔꯥꯡ ꯇꯧꯗꯅ ꯅꯣꯏꯗꯤ ꯀꯅꯥꯅ ꯇꯧꯔꯨꯅꯤ? ꯑꯗꯨ ꯑꯣꯏꯁꯨ ꯏꯃꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏ, ꯏꯃꯥꯅ ꯎꯔꯒ꯫ ꯌꯥꯏꯐꯔꯦꯟꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ, ꯏꯀꯥꯏꯕꯤꯔꯅꯨ, ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯔꯣ, ꯏꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯅꯪꯒꯤ ꯏꯔꯥꯡꯗꯣ, ꯑꯩꯁꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯩꯃꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ꯫ ꯄꯨꯡꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯔꯕ ꯃꯇꯨꯡ ꯇꯨꯝꯕ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯔꯝꯃꯤ꯫ ꯍꯦꯂꯩꯃ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯌꯥꯏꯐꯔꯦꯟ ꯍꯦꯂꯩꯃ ꯎꯕꯗ ꯏꯁꯧ ꯂꯥꯡꯂꯞ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯔꯤꯁꯤꯕꯨ ꯀꯩꯗꯧ ꯂꯩꯒꯦ ꯉꯁꯥꯏꯗꯒꯤ? ꯍꯦꯂꯩꯃ ꯇꯞꯅ, ꯊꯕꯛ ꯀꯩꯀꯩ ꯂꯣꯏꯁꯤꯜꯂꯨꯕꯅꯤ, ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯁꯨ ꯆꯪꯉꯛꯏꯁꯤꯅꯤ꯫ ꯌꯥꯏꯐꯔꯦꯟ ꯍꯦꯂꯩꯃꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯍꯦꯂꯩꯕꯗꯤ ꯉꯛꯅ ꯍꯥꯏꯔꯛꯏ ꯌꯥꯏꯐꯔꯦꯟꯗ, ꯗꯥꯌꯥꯏ, ꯀꯩꯗꯧꯔꯒꯦ? ꯌꯥꯏꯐꯔꯦꯟ ꯃꯣꯃꯣꯟ ꯅꯣꯛꯅ, ꯀꯩꯝ ꯇꯧꯗꯦ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯃꯨꯛ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯍꯤꯡꯕꯒꯤ ꯃꯉꯥꯜ ꯄꯤꯕꯤꯔꯤ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯍꯦꯂꯩꯃ ꯇꯞꯅ ꯅꯣꯛꯂꯛꯏ ꯌꯥꯏꯐꯔꯦꯟꯒꯤ ꯋꯥꯍꯩꯗꯨꯗ, ꯑꯗꯨꯒ ꯃꯥꯁꯨ ꯍꯥꯏꯔꯛꯏ, ꯗꯥꯌꯥꯏ, ꯑꯩꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯅ ꯗꯥꯌꯥꯏꯕꯨ ꯈꯟꯖꯕ, ꯅꯨꯡꯁꯤꯖꯕꯁꯦ ꯏꯁꯣꯔ ꯃꯥꯅꯁꯨ ꯎꯕꯤꯔꯗꯨꯅ ꯗꯥꯌꯥꯏꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯕꯅꯤ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯍꯦꯂꯩꯃꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯄꯦꯟꯕꯗ ꯄꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯦꯂꯩꯃ ꯍꯟꯗꯛꯇꯤ ꯌꯥꯏꯐꯔꯦꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯑꯩꯒꯤ ꯃꯣꯟꯗ꯭ꯔꯪꯗ ꯉꯥꯎꯕ ꯅꯨꯄꯥ꯫ ꯌꯥꯏꯐꯔꯦꯟ ꯍꯧꯈꯩ ꯅꯣꯛꯈꯠꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯅꯨꯄꯤ? ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯅꯣꯛꯃꯤꯟꯅꯔꯤ ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ ꯀꯥꯎꯕ ꯃꯈꯩ꯫ ꯃꯇꯝ ꯃꯥꯅꯁꯨ ꯀꯅꯥꯁꯨ ꯉꯥꯏꯕꯤꯗꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯌꯥꯏꯐꯔꯦꯟꯒꯤ ꯍꯦꯂꯩꯃꯒꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯍꯤꯡꯕꯤꯁꯨ ꯃꯁꯨ ꯅꯨꯄꯤꯕꯨ ꯂꯛꯅ ꯂꯛꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯐꯔꯦꯟꯁꯨ ꯍꯦꯂꯩꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ꯫